Thoubal district ki Heirok Chingdompok Junior High School ki Headmaster in charge na Sijinnaba YADRABA AMANBA KAITHARABA SEPTIC tank AMAGI MATHAKTA ARANBA MAONGDA ANOUBA toilet ama SAJINDUNA PEISA LOUTHOKLAM le haina Divine Nongpok Ningthau Youth Club Heirok Part 2 Khunau Devi Mandop Laikai ki Secretary Dr. Thokchom Somorjit Singh na khudek piraga thadorakpa cherol amada phongdorakli cherol asna makha na hai samagra shiksha scheme gi makhada Lising ani ka kunma thoi kunithoi gi oina Heirok Chingdompok Junior High School Heirok Part 2 Khunau Devi Mandop Laikai asigi Children with Special Need CWSN ge toilet ani haukiba lising ani ka kunmanga gi loirakpada sakhi toilet ani asigi manungda lupa lakh ani ka lising yankhai gi mathak changna ANOUBA pre gas septic tank haptuna sagadaba toilet amabu school asigi headmaster in charge oina puramba Thokchom Ramananda Singh na hanagi leizaramba low cost toilet amanba Sijinnaba YADRABA KAITHARABA septic tank amagi mathakta concrete layer khara naungna hapchilaga inau naungna saba septic tank amagumna malhanduna naungna sagadaba toilet asibu aranba mawongda sijinnaduna department degi paisa su kaithokhtuna LOUTHOKLAM le henna makhatana yengsilubada toilet asigi oiba gas pipeline amadi outlet system gi pipeline sing amata septic tank asida connected tawramde leiteng khaktegi oina mapan thongda malhanduna pipe sing asi hapani haibesu mayek sengna miyamna khangnare hiramasigi matangda mari leinaba singna miteng changbiduna achumba adu thidokpiduna aranba tawriba Thokchom Ramananda Singh amadi chenariba miyoi singi mathakta action lokatpiu toilet asibu amukhana niyom chumna naungna sahanbiu haina su cherol asina makhata na apil tawrakli